Afaba Oigadaba Mande, Pawasi, Pandam Pausegi, editorial kalamdagi Lokatsavane, Lin Natsukpagidi, Hidaklay, Fataba Migidi Hidaklay Haibadu, Ngasi Manipur the Toglibat Sahi Amahelava, Kuki Mipata Made, Narco terrorising na mita yellow missing the Satarak Palana Sina, Mayekseng na Takle Haibayay, Masida Lurivade, India, Center Langak Mapuna, Achumba Tiraga Aran ba the Sairak Pida Baman Bagi Tawong na Maram Oiraga. Atam na narco terrorising ga kusam naraga malem dagi mitay gi khongul muthanaba lalong satharak labra haibagi wahang sing hangningai wairak pagum tawragle maram de aran ba tawriba si kanano haibasi khangna khangsinadaba man bagi thawong satharak pasi state asida tha taraga humdoi helak padagi lamdam asigi yelomi miyamda ningdol pom na bagi asoba maram sing wairak pagum tawrak badagi Manipur dagi Central Forcing maruway na Assam Rifles lauthokhinaba Lamdam asigi miyam na tatana laubaso tha taraga humdoi helakli haibayay nakal amaromda Manipur ningsing bathoktraba matamdagi khunda leita aduna leiraklaba yelong miyoi sing asi India gi miyoi citizen wairakpa asi sahi humbudraga mangarom helaklavani haibasi ngasigi India gi sukli paidibا singna khangna kari maram gi kanglu phurupki landa nakal amada tongsinba manbagi thawong sathaduna tha taraga humdoi hena leiraklivano haibagi wahang sing Lamdam asigi miyamna hangduna lakhalivano haibasine Manipur gi hauzik wariba phibam asigi maramda India gi masak nairaba luchingba kayana lamdam asigi irang asi center laingang na thuba matamda loisinaba sinba chumgani haina kayaraga na phongdoknaraklabasu ngasigi India laingang na tasin khangsinadana leibagi mawong amada ngasi fawba leibagum tawriba simakte yamna laibak thivani haina lobada kairoidara khalle Lamdam asida thogliba lanasi kanana kari maramdagi thogalibano haibasi malemgi leiba kaya mungna khangnaba hauraklavani haibayay adubu ngasigi India laingangna aranba tawbasing laksindana tha taragomdoi hena leiriba simakte malemgi miyamna ngangnaram loidabagi maram leiti haina khalle leibak amagi manungda thokpa irang asigi haurakfam khangna matam sangna achumarangi wayal satharaga loisindana thamlibagi nunggi oiba wan thok kari leiribagi haiba wahangsing Laknabagi maram ngaside India laingakta tarakloidabagi maram laiti haina khalle nakal amaromdana India gi mapanggal kallaba security force kaya marum leiriba sina misam miyam gi punsi kari maram gi kanbang amloidawribano haibase lamdam asigi miyamda natana yumlona balaiba kaya na khanglamloidabagi maram laiti haina khalle adubo aranba tawbasingbo laksinaba honabagi mahutta miyam gi punsi kanbada Tausabidabadagi khulngak pamisam sing fabagi thawong sathabagi thabak lakpagum tawriba simakte lamdam asigida natana India gi achumba pamba miyam gi damaktade yamna laibak thivani haina lawdaba yadabagi tanza lakle maram aduna haukiba oirabaso maral na mapot faraba koki narco terrorist sing asibo athuba matamda India laingak na laksilaga Manipur da tangdu laitaba purang na basinba na khwaidagi hena afaba oigani khalle madu natrabade State asida miyam gi oiba lanama India laingakta lakpa yabagi mawong laktanaba ngasigi India laingak na honadrabade Afaba Oigadaba Mande